ngasi ki ban tawjari ba mafam si ningthaukhongni aikhoi Bishnupur district ki oiba koi anti drug campaign Bishnupur district ki convener koi Thoksom Roman ngarang tang 19 numidang gi pung 8 taba matamda aikhoi Bishnupur ki commando na project khongban dagi laukhaliba se kari gi maram gi damak kari maral gi damak mahak pu laukhaliba no haiba sigi matang da aikhoi na chacharuba matamda maral sukhangde aikhoi gi praja singbu hanna otpi ba naibi ba maran pisin ba lalauba ga samna han ba aikhoi maran pisin lakanda mama singi mata dagi masa bu pa ba gi thauramase mama sing na yaning de haiba process ado ulakanda ngasi gi banna se tawjabani aduga aikhoi makha tana roman thadoktriba phawba aikhoi banna se matam kaktana tawjagi gani haiba sisu thamjari aikhoi lan gi matamdana aikhoi lairiba state force oiro central force oiro aikhoi ayaba ya thangpi de haiduna makhutta nong mai paida basu kulai thadana leptuna laikiba aduga karisu laitraba isa inau mayam nei reibang Manipur asibu mai saklaglaba yum singkallakanda mainung dagi makhoi na matau karam na maitai gi mama masa kallaga pothoraki bhai bado makhoi loina kaukhre aduna isa singbu phabi ge haina badi mama sing hana phabiro Manipur si lairiba maitai haiba jati asina Manipur asi kannana ba honarakpane aduna masa singbu lalauba ga samnare haiba badnam pira kanda ngasi isa singbu mama gi matha da gi set tuna maran season tuna phajil lagli aduna mama sing hairi lalauba gi mama ni aikhoi mama singbu so hana phabiro isa ga punna aikhoi jail da sangjara ge haiba pot se aikhoi paliba pyar ge lenga ka sigi mafam da thamjari lalauba ga samna han ki masik kana no aduga aikhoi gi isa singna kun ngak tuna leiba matamda ngasiri sarkar kaire pyar lagle haiduna isa singbo su namduna phabikre lalauba kun ngak pawatta leitraba matamasida aikhoi gi state force na central force na salariba maitai da satanagliba police asi karma police no kun ngak pa loiraba matamda isa uttanna Maraiba Majami Manipur Kanjariba Aigi Ibongi Passing Isasing Maral Laitraba Singbu Makoina Lalau Bagi Mingda Nong Bagi Passing Lami Mase Mama Singi Mata Bagi Masabu Paba Yaroi Aikoi Manipur Apum Bagi Mai Mama Apum Nama Awatuna Iraiba Manipur Bukalau Si Aiba Warem Sikolojana Nasi Bishnupur district में कहीं हम लोग लिवाई मासी की सपोर्ट तो भी हो Manipur de लाइट में ना पुमना मंगोई ने थोपी लगलो ऐ कोई की माइक नहीं है बजाती है से मुश्किल का दौरे नायक तपू तक ना हम दना भावगम मकोई ना ऐ कोई बुमुत ना बहोना नहीं ngasi lairi ba maitai gi bungi pa kaya state force central force amadi ham nai ba kaya oi ni ba sing makoi khakte hingau ba ya kadra preza koi laitra badi makoi lai pham thakte maramaduna preza koi bu puntum na hat pi raga makoi kuki ga loi nar palau ge hagra ab chomba sing ba do preza myang gi ba pham do mayak cheng na thambi tu da condition namat te yau da na ai gi waro men bo thadok pira ko hai ba se mama oi be jing ki kholau ni lambi da ni na lambi da kan tau ba dilu lai